Muktada, Manapu Mirror, Mayambo Taram Noxeri, Loina Channel Asana, Nasi Tagasaka videos. Hozikse, Akoi Dugabuza, Manungshui, Aduga Dugabuzaga Yamari Lenana, Akogi Manipurda, Jahi Kuding Pangtopa, Habitare, Madudi Akogi, Yangtang Bor Koramba, Yangtang Bor like Korambaka, I never know. Pima, Kogi, Shabim San, Pimasa, Mayama, Kogi, Pau number Makai, Yangtang Limbida. Bor khara masanabse masigi matangda khoi ayana thamjari bang asigi video sidi hyang thanglai ni bi magi maki wari ni hyang thanglai ni bi ima sida khoi nupi bi kya na khoiram balangnari basi kari marangi damak tono haiba wahang amasu me anu thamjari madugi pokum singju me anu dum kame de video haiba hyang thanglai ni bi ima sida khoiram dari base kari marangi khoiram balakno aduga hyang thanglai ni bi si hindu lining lakhibadagi kamikha devi olakpa kamaina olakhiba Habidi Siguma Kama, Sigi video Sidi Yauri, Adana Haribas, Sigi video si Hana Hamba the Mam, the Tamzani Bamadi, Manipur Habilam Damasi, Hogi, Atopa Lining Kama, Habidi Lining Kam Pulaga, Saba, the Gumalam the Mamani, Habidi Jad Drama, Kasuna Levelam the Mamani, Hindu Lining Yauri, Metal Lining Yauri, Mam Yauri, Aduguma Marta, Levelam Damni, Maramasina, Nasigi video Sina, Kanagumba, Aduguma Lining, Dramada. Hangna channel asina na koina na chaiba natraga sithaba natraga adugumba kya yaujade haidana myam thamjari haibidi ngasigi video asi thamjari basidi akhogi hyang thanglai ni bi imagi maki wari puwari de yawpa puya kya de yawba alaman kya na thambiram badu myam da thamjabani aseng badu tamak thamjabani haidana myam da haijari loinana inkhali banarol singna hyang thanglai ni bi mada kari marangi chapiri bono loinana hyang thanglai ni bi da bor lai kharamu numit asikhaktang Khoiram Gadra, Atopun Milatabra, have a Kama Yauri, Aduga, Nupi wishing the Khoiramba, Nupai wishing Khoiramba, Procop, Mayams Yauri, Hydram Tamseri, learning a second video being Taminasi, other videos holding it, Senila Sibun, subscribe to you, Hydan Hijeri, Loina video see Yang Bumtunda, Kamen the Su, Kamen Mamma, Pibira Mohidana Hijeri, Loina video see, share to Suka, we can Hidana, Mayam the Hijeri, videos being Taminasi. Hyang Thang Lairembi Ima Yamna Maruiba Lairembi Amani Ima Lairembi Asigi Asengba Mamingdi Ireima Ima Kawi Ima Laimaren Sidabigi Langoni Salairen Sidabana Kaubru Singdigi Hi Honduna Lenglakpa Matamda Lamlen Hyang Thangda Kubam Oyu Haiduna Tambiram Bani Haina Akang Haikiana Pungdok Pirei Loinana Atopa Waridana Maitegi Aruba Lai Ama Oiriba Haibok Ningthogi Machanupi, Imalay Municipality Langwan Oiribi, Ireimabu, Kuman Ningthona, Pamjaduna, Taloi Oijege, Punchi Kongloi Oirisi Hairabada, Ireima Imana, Mahakti Mahaki Mapa, Amasung Mamana Yabanupada, Punchi Kongloi Oigini Hairami. Maramasana Kuman Ningthona, Ireima Imagi Apokpa, Haibok Ningthoda, Machanupibu, Taloi Oijarege Haina, Kazin Karagi Polum Kayagaloinana, Laknami. Adubu. Haibok Ningthona Sauraduna, Nasagi Nupi Haibabu, Nasana Lai, Ahalla Mantaru Yadabra, Karigi Mikrem Haigem Naribano Haiduna, Sauraduna, Nung Olhanki, Haidibasing Asida, Ireima Imana, Mapagi Asawadu, Uraduna, Pakatuna Sin Kirami, Loinana, Sarang Tem Luang Bagijumda, Zanki, Sarang Tem Luangba Amadimahaki Nupi, Tweeding Jam Chanu, Amurai Anina. Lau Suba Chatkringaida, Imung Manungi Taba Inkang Pumnamak, Loina, Sengdokpa, Chamtokpa, Loinana Sak Tongbakaya, Asi, Loishenduna, Tanambadu, Sarang Tem Luang Bana, Halakmamatam the Tangarami, Loinana Adukimatik, Angakbama Paurami. Adubu, no Mudi Sarang Tem Luang Bana, Tabakan Halakmamatamda, Masak Mato Yamna Pajabi Nupi Amana, Imung Manungi Taba Inkang Toromadu, Tangarami, Adubu Mahaki Manak Junction Lubada. Mang Kirami Numit Adugi Numidangi, Sarang Tem Luang Bagi Manglanda, Ima Ireimana Tolaktuna, Asumna Hairami, Ho Ipa, Nasidagi, Ipa Sakna Logzerabani, Naki Sagailakta Tilabani, Naki Nasanupi Oirabani, Haiduna, Wafam Singasi Hairam Labamatunda,
ꯈꯪꯍꯧꯗꯅ ꯃꯥꯡꯈꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯍꯥꯏꯔꯝꯕ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧ ꯀꯌꯥꯝꯕꯗ ꯁꯔꯥꯡꯊꯦꯝ ꯂꯨꯋꯥꯡꯕꯅ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯊꯥꯗꯨꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯊꯦꯡꯅꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯑꯃꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯕꯨ ꯈꯣꯏꯔꯝꯅꯕ ꯇꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯀꯌꯥꯝꯕꯅ ꯁꯔꯥꯡꯊꯦꯝ ꯂꯨꯋꯥꯡꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤ ꯅꯍꯥꯛꯀꯤ ꯁꯥꯒꯩꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯄꯥꯟꯕ ꯑꯗꯨꯒꯨꯝꯕ ꯍꯩ ꯔꯥ ꯀꯌꯥꯒ ꯂꯣꯏꯅꯅ ꯀꯠꯇꯨꯅ ꯈꯣꯏꯔꯝꯃꯨ ꯍꯥꯏꯔꯛꯈꯤ꯫ ꯁꯔꯥꯡꯊꯦꯝ ꯂꯨꯋꯥꯡꯕꯅ ꯏꯃꯥ ꯑꯁꯤꯕు ꯎꯈꯤꯕ ꯑꯁꯤ ꯂꯝꯇꯥ ꯊꯥꯒꯤ ꯑꯍꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯅꯤ, ꯂꯣꯏꯅꯅ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡ ꯌꯥꯎꯅ ꯈꯣꯏꯔꯝꯈꯤꯕꯅ ꯂꯝꯇꯥ ꯊꯥꯒꯤ ꯑꯍꯥꯟꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯤꯡꯊꯧ ꯀꯌꯥꯝꯕ ꯃꯇꯝꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯁꯔꯥꯡꯊꯦꯝ ꯁꯂꯥꯏꯅ ꯆꯥꯛꯂꯣꯡ ꯀꯠꯇꯨꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯪꯂꯩꯄꯥꯛꯇ ꯅꯤꯡꯊꯧ ꯒꯔꯚꯅꯤꯋꯥꯁꯀꯤ ꯃꯇꯝꯗ ꯃꯤꯌꯥꯟ ꯂꯥꯏꯅꯤꯡ ꯂꯥꯛꯈꯤꯕꯗꯒꯤ ꯏꯃꯥ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤꯕꯨ ꯀꯥꯃꯈ꯭ꯌꯥ ꯗꯦꯕꯤ ꯑꯣꯟꯊꯣꯛꯄꯤꯗꯨꯅ ꯃꯦꯔꯥꯒꯤ ꯅꯤꯄꯥꯜꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯇ ꯕꯣꯔ ꯅꯨꯃꯤꯠ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯣꯏꯔꯝꯅꯔꯛꯈꯤ꯫ ꯍꯥꯏꯅꯕ ꯂꯩ, ꯇ꯭ꯔꯦꯇꯥꯌꯨꯛꯇ ꯍꯤꯟꯗꯨꯒꯤ ꯂꯥꯏ ꯁ꯭ꯔꯤ ꯔꯥꯃꯆꯟꯗ꯭ꯔꯅ ꯂꯪꯀꯥꯒꯤ ꯅꯤꯡꯊꯧ ꯔꯥꯕꯟꯕꯨ ꯍꯥꯠꯄ ꯉꯝꯅꯕꯒꯤꯗꯃꯛ ꯀꯥꯃꯈ꯭ꯌꯥ ꯗꯦꯕꯤ ꯍꯥꯏꯕꯗꯤ ꯗꯦꯕꯤ ꯗꯨꯔꯒꯥꯒꯤ ꯁꯥꯌꯣꯟ ꯑꯣꯏꯔꯤꯕꯤꯕꯨ ꯄꯨꯖꯥ ꯇꯧꯖꯈꯤ, ꯂꯣꯏꯅꯅ ꯄꯨꯖꯥ ꯇꯧꯈꯤꯕ ꯑꯗꯨꯁꯨ ꯃꯦꯔꯥ ꯊꯥꯅꯤ ꯍꯥꯏꯗꯨꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯄꯟꯕꯤ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯀꯪꯂꯩꯄꯥꯛꯇ ꯄꯨꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤꯕꯨ ꯀꯥꯃꯈ꯭ꯌꯥ ꯗꯦꯕꯤ ꯑꯣꯟꯊꯣꯛꯄꯤꯈꯤ꯫ ꯉꯁꯤꯗꯤ ꯏꯃꯥ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯨꯕꯝꯗ ꯃꯦꯔꯥꯒꯤ ꯅꯤꯄꯥꯜꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯀꯌꯥꯅ ꯄꯧ ꯅꯝꯕ ꯃꯈꯩ ꯈꯣꯏꯔꯝꯕ ꯂꯥꯛꯅꯔꯤ꯫ ꯏꯃꯥꯒꯤ ꯈꯨꯕꯝꯗ ꯈꯣꯏꯔꯝꯕ ꯂꯥꯛꯄꯤꯔꯤꯕ ꯏꯆꯜ ꯏꯆꯦꯁꯤꯡꯗ ꯍꯪꯖꯅꯤꯡꯕ ꯋꯥꯍꯪ ꯑꯃꯗꯤ ꯏꯃꯥꯒꯤ ꯈꯨꯕꯝꯗ ꯈꯣꯏꯔꯝꯕ ꯂꯥꯛꯄꯤꯔꯤꯕ ꯑꯁꯤꯗ ꯏꯃꯥ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯅ ꯈꯣꯏꯔꯝꯕ ꯂꯥꯛꯄꯤꯔꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯍꯤꯟꯗꯨꯒꯤ ꯂꯥꯏ ꯀꯥꯃꯈ꯭ꯌꯥ ꯗꯦꯕꯤ ꯑꯣꯏꯅ ꯈꯣꯏꯔꯝꯕ ꯂꯥꯛꯄꯤꯔꯤꯕꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯅꯤ꯫ ꯑꯈꯪ ꯑꯍꯩ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕꯗ ꯏꯔꯩꯃ ꯏꯃꯥꯗ ꯈꯣꯏꯔꯝꯕꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯏꯔꯝ ꯈꯣꯡꯂꯝ ꯆꯨꯝꯗ꯭ꯔꯕ ꯏꯃꯥ ꯏꯟꯗꯣꯟ ꯏꯆꯟ ꯏꯆꯦꯁꯤꯡꯅ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡ ꯅꯠꯇ꯭ꯔꯒ ꯊꯥꯅꯤꯟ ꯈꯨꯗꯤꯡ ꯅꯠꯇ꯭ꯔꯒꯅ ꯊꯥꯁꯤ ꯈꯨꯗꯤꯡꯗ ꯈꯨꯔꯨꯝꯖꯔꯒ ꯇꯤꯡꯀꯣꯛ ꯂꯥꯏꯀꯣꯛꯅꯩ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯕꯨ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯍꯩꯖꯤꯡ ꯈꯔꯥꯏ ꯄꯨꯗꯨꯅ ꯍꯩꯕꯣꯛ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯂꯥꯛꯈꯤꯕꯗꯨꯗ ꯍꯩꯕꯣꯛ ꯅꯤꯡꯊꯧꯅ ꯁꯥꯎꯔꯗꯨꯅ ꯅꯨꯡ ꯑꯣꯜꯍꯟꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯉꯁꯤꯁꯨ ꯍꯩꯕꯣꯛ ꯆꯤꯡꯗ ꯍꯩꯖꯤꯡ ꯈꯔꯥꯏ ꯑꯗꯨꯗ ꯄꯨꯔꯛꯈꯤꯕ ꯄꯣꯠꯂꯝ ꯍꯥꯏꯕꯗꯤ ꯐꯤꯔꯨꯛ, ꯊꯨꯃꯣꯛ, ꯂꯨꯛꯃꯥꯏ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯁꯤ ꯍꯩꯕꯣꯛ ꯆꯤꯡꯗ ꯅꯨꯡ ꯑꯣꯟꯗꯨꯅ ꯉꯁꯤꯁꯨ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯗ ꯆꯦꯅꯦꯜ ꯑꯁꯤꯅ ꯊꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯀꯪꯂꯩꯆꯥ ꯄꯨꯝꯅꯃꯛꯅ ꯍꯤꯌꯥꯡꯊꯥꯡꯗ ꯆꯠꯄꯤꯗꯨꯅ ꯏꯈꯣꯡ ꯂꯥꯏꯈꯣꯡ ꯁꯦꯡꯖꯒꯦ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯈꯣꯏꯔꯝꯕꯤꯌꯨ꯫ ꯁꯣꯏꯗꯅ ꯏꯔꯩꯃ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤꯅ ꯆꯥꯟꯕꯤꯒꯅꯤ꯫ ꯏꯔꯩꯃ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤꯅ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯪꯂꯩꯄꯥꯛ ꯂꯝꯗꯝ ꯑꯁꯤꯗ ꯃꯃꯥꯡꯒꯤ ꯂꯥꯏ ꯍꯥꯛꯇꯛ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯆꯤꯡꯉꯨ ꯂꯥꯏ ꯀꯌꯥ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤ ꯀꯌꯥ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯕꯨ ꯃꯤꯌꯥꯟ ꯂꯥꯏꯅꯤꯡ ꯂꯥꯛꯈꯤꯕ ꯃꯇꯝꯗꯒꯤ ꯃꯤꯇꯣꯞꯀꯤ ꯂꯥꯏ ꯀꯌꯥꯅ ꯃꯍꯨꯠ ꯁꯤꯜꯂꯛꯄ, ꯂꯣꯏꯅꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯂꯩꯔꯤꯕ ꯂꯥꯏꯁꯪ ꯂꯥꯏ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯃꯗꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯈꯪꯗꯕ, ꯂꯣꯏꯅꯅ ꯀꯥꯎꯅꯈꯤꯕ ꯃꯔꯝꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯕꯅꯤ꯫ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯂꯥꯏꯔꯤꯛ ꯀꯌꯥ, ꯑꯍꯜ ꯂꯃꯟ ꯀꯌا, ꯂꯣꯏꯅꯅ ꯏꯟꯇꯔꯅꯦꯠꯀꯤ ꯈꯨꯠꯊꯥꯡꯗꯒꯤ ꯑꯗꯨꯒꯨꯝꯕ ꯁꯣꯔꯁ ꯀꯌꯥ ꯑꯃ ꯈꯣꯝꯖꯤꯟꯖꯔꯒ ꯃꯄꯨꯡ ꯑꯣꯏꯅ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ꯫ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯂꯥꯏꯅꯤꯡ ꯙꯔꯃꯕꯨ ꯍꯨꯟꯕ, ꯅꯀꯣꯏꯅꯅ ꯆꯩꯕ ꯇꯧꯖꯗꯦ꯫ ꯑꯁꯦꯡꯕ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯄ ꯄꯨꯋꯥꯔꯤꯗ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯑꯗꯨ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯗ ꯊꯝꯖꯕ ꯈꯛꯇꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ, ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ꯫ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ꯫